आकाशवाणी इम्फाल RK.Gorani na pau pajari ahanbada maruiba pau lalgi jahas INS Imphal commission tawbagi curtain raisin thorom ngasi ayu Imphal kangla da pangthok lagani Manipur da tholib irang na maram oiduna chathok chachin jadana layuraba Imphal dei kangpokpi mau amadi Imphal dagi Bisnupur Surachanpur gi lambi sing haying dagi chathok chachin jaragani amasung sangsan ngarang bil ahum bhatia niya sanhita lising ni kolhumdoi Bhartiya Nagarik Suraksha Sanhita lising ni kolhumdoi amadi Bhartiya Saksya be lising ni kolhumdoi pass tawkhre Lalgi jahas INS Imphal commission tawbagi curtain raiser thorom ngasi ayu Imphal gi kangla da pangthok lagani thorom asida Mukhyamantri Nongthomai Biren Singh saruk yagani maduda project 15B Imphal Athena film am utkani amasung lai yekpagi changdam nabi kam thorom amasu pangthokani Navy's Warship Design Bureau puthokpa amadi Mazagon Dock Shipbuilders Limited Mumbai na saba jahas asi Navy's Project 15B natraga Visakhapatnam class ka ahumsuba jahas oiri masi nupi officer amadi sailor singi tungan belai pham yaw ahan balan gi jahas oiri Imphal haina mingthon ba jahas asi mamang thagi kundipa na New Delhi da ngaksel madi Rajnath Singh na crash ki maikhum hangdoki thoromu da Mukhyamantri Nongthomai Biren Singh jo saruk yakhibani Crash aduda ऐतिहासिक ओइरबा कंगला अमदि कंगला सागे सक्तम याउरी मसी भारत पुनिंग तमनबा होनबदा मतमदुगी मणिपुर गी मियाम लौखिबा थौदांग सिंग अदु निंग सिंग दुना थौना फरबा सिंग अदुगी मफमदा इकाई खुमनब उत्पनी मणिपुर थोलब इरांग असिना थाने पालम चथोक चथिन अथिंग बलायुरबा इम्फाल दगी कांगपोकपी दगी माव अमदि इम्फाल पुर दगी बिष्णुपुर दगी Surachanpur gi highway sing hayeng dagi hangdok lagani amadi miyang chathok chasinda apan belairo haina rajya gi home bibhang na thokpa cherol amana hairi cherol aduna hai miyang chathok chasinda hena khudong chana bagi damak lambi sing asida and security gi forcing thamkre Imphal kangpokpi maugi lambi sing oina IGP zone 3 Nisit Kumar Ujwal gi sing makhada security forcing na ngak sen gani aduga Imphal Bisnupur Surachanpur lambi oina IGP zone 2 ke kabib ki makhada security forcing na ngak sen gi thabak chathagani hari lambi sing ashta heng ayupung mapan dagi sathok sachin toba yaragani hairi Imphal West Imphal East Thobal Surachanpur Kangpokpi masu Bisnupur jila gi tongan ba mafam singda security force na thiba hum gi thabak chathakre maduda aise hand grenade ani detonator ani tear gas cell ani amadi trip launcher ani phagat pangam ki Manipur Police Control Room na thokpa cherol madhai National Highway number 37 Imphal Jirbam lambi da poche puba gari chani kuntrama panamadi National Highway number 2 Imphal Dimapur lambi da gari chani kunithoi Imphal tamna pusilakre makhata na gari chathok chachin apan bepi danaba security force na ngak senbi thabak chathari Manipur tholibi irang asina maram oiduna miyam na thengner awaba asida tongan makhal gi tengbang sing bebi na ba Janata Dal United JDU na Rajapal Anusa Ukede memorandum nga amangarang pisin kre memorandum aduda lamdam sig artist sing amadi masige mari laina ba miyoy singi tengbang pibi na ba yaw na tongan ba dabi ahum yauri Raisa asta label school sing hayindagi thasi kontra phawa nimit ni pani suti tharagani Raisa education S ki director nga nang thokiba cherol madhai Manipur da ingbage sang henjilak pa amadi lakadar bhara komi sing yenglaga numit ni pani suti thadokhibani Imphal State Central Library amadi Manipur State Archives campuses da reba konthara suba Imphal Book Fair lesing ni kolhumdoi thas ki konmede loisilagani masi hanadi ngang loising ni haina tawrambani Rising Art and Culture Commissioner M Zone thokpa cherol amagi matung ina thas ki tara manga digi haukiba mela asi miyamgi maru ina mahiroising gi yenglaga mari leina be bibhang na numit humni sangthana ba warep laukibani mela asta mapalam dei lakpa publication house yong na punna stall yangkai ni thoi hangli Lamdam masta mayai ka basindang na soliba sidagi kalhongna bagi pandam da wangjing akoy bedaleba loop taret ki oiba mayra ki khongset ama sat kre khongset aduda Manipur dagi drug maru phangna muthat kadabani drug saba amadi jon ba yaroi akoy santi pami haibane singba kolang singlaw ki khongset aduda saruk yakhiba singna Manipur da hauji tholib iranga si sarkana athuba matamda warosin puraktuna tangdu leitaba lamdam ama hen behind apple tauri
tabiriba pawasi Akashbani Imphaldagini Sanksad ngarang bil ahum Bharatiya niya sanhita lesing ni kulumdoi Bharatiya Nagarik Suraksha sanhita lesing ni kulumdoi amadi Bharatiya Sankya Bill lesing ni kulumdoi pass tawkhre Bill sing asi Lok Sabha na pass tawkhra matungda ngarang Rajya Sabha na amu ayaba pikhibani Bharatiya niya sanhita asina laibak asi oine lairiba criminal offences ke principal law oiriba Indian Penal Code IPC lesing amaga chanipan humpugi mohut silagani Bharatiya Nagarik Suraksha sanhita lesing ni kulumdoi asina Criminal Procedure Code lesing amaga chamapan humudra humdoi CRPC asigi mohut silagani aduga Bharatiya Saksya Bill lesing ni kulumdoi na Indian Evidence Act lesing amaga chanipan humdrani thoigi mohut silagani Bill sing asi Kendriya Gृहमंत्री Amit Shah na sabada pukhaladuna hai bill ahum asibu ITC oiraba madi hojik matamda yamna tangai fadaba amani Bill asigi matang hanglukpa wahang amig pakhum period na Gृहमंत्री na hai Indian Penal Code Code of Criminal Procedure amadi Indian Evidence Act asi British Sasan ni matamda sijinarambani matamadu the act sing asina makhogi sasan ngakpa khakta natana ate miyang oiba kanaba amata piramde Sarkar haiba bill sing asi maming onthokpa khakta natana miyamda asuma phanganabagi pandam thamli Laibak asta COVID-19 active case lab tan hengalapka loina na ngarang phawda active case masing lesing aniga chatro humpuma panjaure Kerala na COVID-19 active case masing khwaidi yamba right oiri masige loina na awang no potlamdam dagi oina Assam da COVID-19 ge active case nangna thengna ki Laiset as nangna sandorak padagi hauji phawda Kerala da mioi ahum Karnataka da mioi ani amasung Punjab da mioi ema laikhidre ngasi phongwa pause sing maroi pau singdam haujik Waikhom Chitradhani leire Chitradhani RK.Gorani Veteran politician o joina house ki leader amasung speaker da maral sikhibagi pau amadi Imphal Churachandpur Kangpokpi Mau amasung Bisnupur gi lambi singda amuk hana miyamna chathok chasin yaragani haiba pau sing pauche ayambada fongnare Sangai Express Manipuri edition da Assembly gi Committee of Privilege and Ethics ki mifam da chairperson Nisikant Natana ataila khidre haiba headline gi makhada o joina house ki leader amasung speaker da maral sikre haiba pau chawna banner headline tawri Sana laibakta Manipur da thajilaknaba yu sungnakre local liquor gi di kauthoknakre haina anishuba headline tawri Imphal Free Press ki anchor kalam da Manipur da thokliba irang asida chaitheng phanglaba miyoi singi yenglaga Imphal mayol da leiriba Christian lining chatpasing Christmas thoram chawna pangthoklaroi haina fongli Huyelan pauda me ahum dagi chatharakiba lan gi mairi na katheklaba Manipur lenga ki revenue khangen fam yaure haiba asina headline tawri Fibam asida ahongba laktrabadi senba chahi loisilakpada lupa koti chanipan rom puthagadauri haiba box item amasu hapli Pongnafamda PM Divine Scheme gi makhada project manga gi lupa koti chahum ga nifu taruk hena recommend tawkhre haiba pawama ahan balamai da fongli Manipur News ta kwatha gi miyam gi hingbaga mari leinaba PIL gi hearing matam lepkhre haiba paw ahan balamai da fongli Sangai Express English edition da military junta bu war crime gi damak Amnesty International na maral sikre haiba paw ahan balamai da fongli Naharol gi thaudangda relief camp ta lairiba mahairoi singi gari bara amadi fee sing kokpiyo haina Committee on Protection of Meitei Victim More gi wafam ahan balamai da fongli People's Chronicle da Manipur gi wathok ki matang da kendra gi law mantri na yengsilagani haina thajaba pirakre haiba paw ahan balamai da fongli Ganfew Mail da Manipur gi irang da laikhidraba kuki marifu taret ki mathau mangam Churachandpur jila da pangthokre haiba paw fongli Tamenglong Times ta tausem gi SDO na Tamenglong Mohor Road ki eviction order pikre haiba paw fongli amadi Hills Hornbill Express ta Naga Women Body na nupi sing da ot naiba lep naba khangan kre haiba paw fongli Gorani Thagachari Chitradhani Haujik aroibada maroiba paw amuk hana Lal Gizas INS Imphal Commission tawbagi curtain riser thorongasi ayu Imphal kanglada pangthok lagani Manipur da tholib irang na maram oiduna chathok chachin yadan leiruraba Imphal dagi Kangpokpi Mau amadi Imphal dagi Bisnupur Churachandpur gi lambi sing hengdi chathok chachin yaragani amasung sangchana ngarang bill ahum Bharatiya niya sanhita lesingani kolumdoi Bharatiya Nagarik Suraksha sanhita lesingani kolumdoi amadi Bharatiya Saksya bill lesingani kolumdoi pass tawkhre pauloi jare